आकाशवाणी इम्फाल Ngangom Kiran Pau Pajari Ahanbada Maruwa Pau Mukhyamantri Yumnam Khyamchana amasung Upamukhyamantri Anina Pradhan Mantri Narendra Modi bu Manipur lakpina bartan tawkre Laikhidraba MLA Bungjagil Baltegi Chorasanpur leiba mayumda chatuna Rajapal Ajay Kumar Bhalana ikai kumnaba utkre Mukhyamantri Yumnam Khyamchan gi lamjing makhada MLA sing Khongmantabam Ibom Chamasung S Kunjakeshorna Kendra gi Road Transport and Highways Mantri Nitin Gadkari gi unaduna lambi thongi phiwam phagat hananaba taksin kre Water security gi damak part amasung turel haibasida khananenabagi thorma mangasi Manipur University da pangthokre amasung Maoist ki Polit Bureau amasung Central Committee gi members sing yauna lusingba mari ngasi Telangana da sarkar da changjakre Mukhyamantri Yumnam Khyamchan amasung Upamukhyamantri ani Losi Dikho amasung Nemsak Kipgyanna Pradhan Mantri Narendra Modi da Manipur da lakpinaba bartan tawkre New Delhi ge Sheba Trithada Laiba Pradhan Mantri office ngasi Mukhyamantri Yumnam Khyamchan amasung Upamukhyamantri anina punna Pradhan Mantri Narendra Modi ga unabada Manipur da lakpinaba bartan tawrum kibani Unabadu da Mukhyamantri gi maikedi anoba sarkar asina Manipur da santi amasung nungsi sanaba hanjilakna naba paikaliba thabuk tharum sing matang da Pradhan Mantri da marik chumna pawdom ki Manipur gi ching amasung tampakta leriba nupi singda akhanaba mityang thambiduna nupi singbu hena sakti pinenaba darkar leba thabuk sing paikat pinenaba shu Mukhyamantri na taksin ki Rajapal Ajay Kumar Bhalana ngasi Laikhidraba MLA Bungjagin Baltegi Sorasanpur leiba mayumda satuna mahaki thawai yaudra changda ikai khumnaba utkre Rajapalna Laikhidraba lusingba sigma phamda nat ki oiba phi amasung laika tunai kai khumnaba utki Sri Bhalana awaba nangnaba imung manungi miyoi singa su unaduna awaba phongdok pagalanana MLA asina Laikhidabada imung manung amasung miyamgi thamoida awaba kaya lairiba aduda mahaki maikidege su thamoi sengna saruk yari haina phongdokki Khongchet aduda Security Advisor Kuldip Singh su saruk yaki Paudam ama 56th non-assembly constituency dagi BJP sitting MLA Bungjagin Balte mahak koina mapanda laikan na adu New Delhi da February tangkun mathoi da lekhidre asi bahak tang Mizoram dagi ngasi Chuchanpur thungkre Manipur Governor Ajay Kumar Bhala yauna chawsang kayana condolence speak ngasi numidang mahaki yumda lehallaga Haying District Hospital mokda phumba thoram paikhat pa phaw lehangani haire August Imphal gi paw gi demak Chuchanpur degree Francis Songate SPSS Sizinaduna Research Methodology, Research Ethics and Hands-on Training on Data Analysis Haibasigi Matangda Numit Mangani Chathagadaba Jati Taki Workshop Ama Ngasidagi Department of Environmental Science Manipur University gi Seminar Hall da Haukre Department of Environmental Science Manipur University na sinba thormada Manipur University gi School of Human and Environmental Sciences ki Dean Professor S. Jibon Kumar Tezpur University ki Environmental Science Department ki Head of Department Professor Kasi Murumutu Manipur University ki Environmental Science Department ki Faculty Dr. Konthogjum Khel Chandramasung University asigi Internal Quality Assurance Cell ki Director Professor A. Rajmani Sharukyaki Thormada the Wangangbada workshop asigi convener Dr. Konthogjum Khel Chandran Hai workshop asi Hiram Ahumdam Yangchanglaga Pangthokpani Mahana Hai research scholars singna makhoi gi research ki thabak thorum sing pangthokpada maduda leiriba ohoba sing karuna mention gadagi habadu takpi tambina bani Sri Khel Chandran Hai workshop asida tongan ba university dagi lakpa mahiro yangkai henmana saruk yari masida resource person nipanna makhoi bi data analysis ki maramda takpi tambigani mahak hai major objectives the focus towards the area ahumdani means research methodology part haibati research amma tawmatamda combine tawraga research problem natagna research gap natagna research objectives se combine frame tawdagi haibigi akogi knowledge akogi scholars da adugi knowledge to pinaba adugi skill to pinaba akoina madugi program de sinjabani aduga not only akogi research objective frame tawbudu natabida research objectives to meet tawnabada karamba research method sinagadagi for example samples se combine collection tawdagi collection tawra matumda combine tawraga karamba statistical tools sinaraga combine tawraga koi analysis tawdagi haibadu workshops da cover tawrani Arubalaina singlayang bada homeopathy haiba hiramda nongmage workshop mangasi Imphal East ki Palace compound laiba Homeopathic Medical Association of India Manipur State Branch ki office ta pangthokre
Khongnangthaba University na sinuna pangtokpa thormadada University asigi Vice Chancellor Professor N. Joy Kumar amasung University asigi Chairman Dr. K.S. Jayanta saruk yaki. Tabiriba pausi Akaswani Imphal dagini. Mukhyamantri Yumnam Khyamchan gi lamjing makhada ngasi nungthil MLA sing Khongmantabam Ibom Samasung S. Kunjakesorna Kendra gi Road Transport and Highways Mantri Nitin Gadkari gi New Delhi da unaduna wari sanakre. Unabaduda MLA anigi maikedagi Manipur gi lambi thongi phibam phagat hanana bohanabada mateng pangbi na wapam sing taksinki. Sri Gadkari ne su Manipur gi lambi thongi phibam phagat hanana bohanabada mahaki maikedagi pangba ya mateng sing pangani haina thajaba pirki haidi. Water security gi damak part amasung turel haibasida khanane nabagi thorma mangasi Manipur University gi Art Sciences Department pangthokre. Indian National Trust for Art and Cultural Heritage intact apunba imagi masasing AIMS Manipur amasung Department of Art Sciences Manipur University na sinba thoramaduda ising yoksinba wetland amasung turel sing mahusagi khal kahindna thamba yauna hiram kayada khanaki. Thoramaduda wangangbada kendragi hanagi mapan thorum Rajya Mantri Dr. Rajkumar Ranjan Singh Nahai Manipurda kummamada millimeter lising ama chani dagi millimeter lising ma samanga phawba nong tarmi adubu tariba nong asina hojikki oirakliba aingasagi onba lakliba amadi sakhut thorangi thabuk thorangsing yenglaga water security leiribra haibasi hangba yabu wahangni mangna hai Englishing masapan homputra mathogi adwaida Manipur gi apun mising asi lak tararom oirammadagi hojikti singthaningai oina hengelakle adubu World Health Organization gi matung inna mioi amada nongmada ising kaya yamna tangai phadawagi haibasi khangdokpa changi mahakna hai. Manipur ki hujiki annual rainfall kayam lay. Say for example 1,200 millimeter dagina 2,500 millimeter for annually koi nong si phange ba. Ado phangiba nong se hujik lay riba climate change ki wagera amagi wagera laiba or developmental intervention mayam adagi the faulty land use mayam si mayam si yeng kanda koi water security lay ribra I believe. Thoramaduda CSIR NEIST Manipur gi Principal Chief Scientist Professor Huidrom Bir Kumar Manipur University gi Art Science Department ki Faculty Dr. Yumkhaibam Rajesh Khonangthaba University ki Faculty Dr. Atom Sunil Singhana Singba saruk yaki. Imphal gi Thingom Laikai da nauna saba Youth Welfare Club ki sanglain ngasi MLA RK Imona sangakre. Thorum da wangang bada Sri Imon Hai Saukut Thorangi Tabak Singasi Sarkar gi Santang Makada Pakit Kadawani Sagolban Kendrik Manungda Saukut Thorangi Tabak Sing Thong Manana Paikatli Hainasu Mahakna Fongdoki. Basic Fire and Safety Haibahiram the Nomgyoiba Training Program Mangasi Thaubalgi Fire Substation the Pangtokre Manipur Fire Service Department is in the Pangtokiba Training Program Aduda Thaubal Jila gi School College Singi Teaching Amadi Non-Teaching Staff Sing Thaubal amasung Kaksingi Fire Substation gi official amadi staff sing su saruk yaki. Akaswani Imphal gi pau tabiri. Maoist ki Politburo member Debuji amasung Central Committee gi member Malla Raji Reddy yauna Maoist ki maroibul sing mamari ngasi Telangana gi DGP Shibadar Reddy da changdakre. Hyderabad ngasi paumis na wangang muda DGP Reddy na hai Maoist ki lusing basing adu Mukhyamantri Revan Reddy na mahusagi isel halaknaba apil tawkhraba matungda sarkar da sangjarakpani makhoi mari na sangjarakpa asina maoisingi thabak thoromna chaungna apan mathoklagani mahakna hai sarkar gi maikedi paikhaliba chakhut thorang sing uraga mikap thorakpadagi maoisingna surrender tawbug sang hengalakli sangjarakraba maoising lusingba singaduda mana oina lupa lak marputara piragani masigi mathakta makhoi bu khunda laita hannaba masung senthok lambi lehinanaba tengbang kayasu pigadawri Makhoi mari da DGP na ngasi lupa lak kunmanga gi check amamamsu khusinaki. India AI Impact Summit ta khongjang sangsin khibaga mari lenana Indian Youth Congress ki President Udoy Bhanu Chief numit marini police custody da lainanaba Delhi ki court amana khanghankre. AI Summit pangthok ningai da khongjang sangsin khibadu gi matang da police na mahakpu numit marini chupna masin hangnanaba Judicial Magistrate Rabina ayaba piki. Haukibirai numita Police na Youth Congress ki National Secretary Krishna Hari Bihar dagi faki. Bihar ki Youth Congress ki Secretary Kundan Yadav, Uttar Pradesh ki State President
Ajay Kumar amasung Telangana dagi Narasimha Yadav kauba miyoi amasu thaudok aduga mari lenena fagatki. Summit adu pangthokngi manungda Youth Congress ki lusingba singaduna exhibition hall da phurit lauthoktuna khongjang sangshin kibani. Chief Election Commissioner Ganesh Kumar na hairi aran ahui yaudaba electoral roll na laibak asida Ganatantra ki khwaidigi maruoibi yumpham oiri. New Delhi ki Bharat Mandapam na ngasi pangthokpa Election Commission of India amasung Rajya ki Election Commissioner singi National Round Table Conference ta wangangbada Shri Ganesh Kumar na hai Special Intensive Revision SIRC laibak asida lairiba vote thadaba yarba mipum khodimak electoral roll da yahunnaba aduga vote thadaba yadaba sing electoral roll da ki laukthoknaba paikhatpa akhanaba khongthang amani. Mahak na hai ahanba oina SIR Bihar da asoyangam yauduna loishinkre haujik Rajya Tarani thoida SIR gi thabak chathari masig manungda Rajya Tarama thoida electoral roll phongkre. Uparashtrapati C.P. Radhakrishnan na ngasi New Delhi da Tourism Leadership Summit lisingani kuntar haudokre mifamasi US India Strategic Partnership Forum na sinmani. Mifamadu haudoladuna Sri Radhakrishnan na hai tourism haibasi miyamda thabak pibagi sang khwaidik wangba sector amani. Sector asibu sakhut hananaba skill entrepreneurship amasung nupi sina lusingba enterprises singda sell thadaduna sakhut hanaba hotnaba tangai fade. Mahang hai Bharat tourism vision lisingani kunapan haudoktuna rajya khudimakta malemgi thakta sakhulaba lamkoipam sing samgatnaba honari. Rashtrapati Draupadi Murmu numit marinigi Maharashtra khongchatenga sinumit yung matung na Mumbai de tungkre Mahakpur Rajyapal Acharya Devavrat na Mumbai gi Chhatrapati Shivaji Maharaj International Airport ta harauk tayamna okhi. Haujik sanabagi pau Mangsatabam Premananda dagi. Manipur Horse Riding and Polo Association na sinduna chathariba kuntramatoi shuba Governors Cup Women's ki ngasi sanakiba match ta Chingkai Hunba Polo Club Kongpal na Imphal Riding Club Lamfelbu Panjal Taru Ohumda Thoikre. Association asigi mini makhada chathariba nupa gi kuntranisoi shuba Governors Cup Invitation gi ngasi sanakiba match singda Assam Rifles Polo Team na Manipur Police Sports Club Team B bu Panjal Taranithoi Marida amadi Chingkai Hunba Polo Club Kongpal na Manipur Police Sports Club Team A bu Panjal Mari Ohumda Thoiki. Taranipan suwa Manipur State League disingani kuma kuntaru ki ngasi sanakiba match ta Youth Organization Sporting Club na Nambul Mapal Athletic and Cultural Organization Nakobu Panjal Ohum Ani da Thoikre. Ngasi sanakiba atopa match singda Rahi UC na Northeastern Sporting Union bu Panjal Ani Sinoda amadi FC Rengdai na 11 Star Sporting Union Akampat bu Panjal Ani amada Thoiki. All Manipur Aramba Association Amana Sinduna Ahanba Men's and Women State Level Arambai Tournament lisingani kuntaru ngasi dagi Imphal gi Nesu Ground da hokre. Ngasi sanakiba nupagi target competition da TH Scout na point taruk fangduna ahanba taki nupagi distance competition forward throw under neck amasung backward throw da T Osanta na ahanba amasung nupigi distance throw da competition da thaudam tanana ahanba taki. Golden FC amari WDYC Lamdeng Khunau da chathariba ahanba state level football tournament ki quarter final changkre ngasi sanakiba match ta Golden FC na Salam Apunba FC bu Panjal Mari amadi WDYC na More FC bu Panjal Mari ahum da thoiduna quarter final changkhibani. Zone FC amasung BYFY ani suba Yaripok Trophy lisingani kuntru ki semi final changkre team 13 na saru yaduna chathariba trophy asigi ngasi sanakiba quarter final match singda Zone FC asan bingai na Master FA Yaripok Topu Panjal ahum anida amadi BYFY Team A na NGL Laurembambu Panjal manga amada thoiduna semi final changkhibani. Tagwa Women's Cup lisingani kuntru ki ngasi sanakiba match ta Eastern Sporting Union Imphal mai pak tuna semi final changkre ngasi sanakiba match ta Eastern Sporting Union Imphal na ICSA Irengbambu Panjal taruk sino da thoiki. TQC Trophy lisingani kuntru ki final da Fashion Queen Thawal amasung MKS Singmairong sanargani Tenthagi TQC ground chathariba ahum suba TQC Trophy lisingani kuntaruk Let Irungbam Birlal Memorial State Level Cricket Tournament ki ngasi sanakiba ahanba semi final match ta MKS Singmairong na KCA Khangbu Puran chama kumapan da thoiki. Kiran Aroibada maroyo pau amohanna Mukhyamantri Yumnam Khyamchana amasung Upamukhyamantri anina Pradhan Mantri Narendra Modi bu Manipur da lakpinaba bartan tawkre. Laikhidraba MLA Bungjagin Baltegi Surachanpur da leiba mayum da chatuna Rajyapal Ajay Kumar Bhalanai kai khumnaba utkre. Mukhyamantri Yumnam Khyamchan gilamjing makhada MLA sing Khongbantabam Ibom Chamasung S Kunjakeshwarna Kendra gi Road Transport and Highways Mantri Nitin Gadkari ga unaduna lambi thongi phibam phagat hanana takshin krai.
water security gidamok pat amasung turel haibisida khanai gi thorama mangasi Manipur University da pangthokre amasung Maoist ki Polit Bureau amadi Central Committee ki members sing yauna lusing mari ngasi Telangana da sarkar da changjakre Paulo Jere